Wakhan Manaba Meeoi Punsan Duna Manipur Da Chayetnaba issue kaya Leiriba Ashi Kharada OIRABA PHANABA Forum for Resource Upliftment Forum Manipur Forum Asi NGASI HOUDOKPANI HAINA Forum Gi General Secretary M DAYABAN na PHONGDOK Wafam Asi Manipur University Ki Chemistry Department na Forum for Resource Upliftment Manipur HAINA Mingthonba Forum HOUDOKPAGI Thoramda Phongdokibani Magna Makha Taraduna Tungda Lakadoriba Mirol Singna Iramdam Asigi Matangda Research Tawbada Kharada OIRABA Kanaba Oinaba Tongan Mafam Sing the Leiriba Documents Sing Komsin Duna Thamgani Haina Phongdoki Thoramatuda Department of Chemistry MUG Professor R.K. Hemakumar Singh Department of Statistics MUG Professor K.H. Kumar Chan Kangla Paugi Editor Paunam Lavango Mangang Amasung All Manipur Bar Association Gi Secretary Ningobam Ango Thoiba Maidina Thoiba Mitungden Sing Oiduna Saruyaki Pandam Hajaba Taragadi Akwegi Manipur gi history, culture, society, aduga tungan ba hiram kayada akoi research tawrakanda tungan ba scholars sing tungan ba college university gi oja sing academicians sing aduga akoi tungan ba field leiba akoi gi resourceful person individual singa pull kan stage ta akoi na sigum laba imaleba Manipur asigi damakta karigumba khara thijalakan stage ta tumgi mirol oi charon suron lakado butong gi mirol stage ta karigumba kana bo khara piba ngodra haibagi wakhalon amu khakkal wena na sangjin jabani oi tungan ba documents sing oi khomjan ba tasan ba tungi scholars sing na madu sin na ba thamba chum ba seng udu puto kanda oi gi Manipur da tungan ba sayet abi issue myam khalai basigi matang stage ta oi gi Wakhan Manaba Meeoi khara punjan jaraga karigumba khara tawbangambra mateng khara pangbangambra imalaba Manipur si karigumba khara tawbangambra haidna khanjaraga koina asigi forum si inaugurate tawjabani haijabta. Thank you.